ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯙꯅꯕꯤꯔ ꯇꯁꯦꯡꯅ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯤꯠꯂꯨ ꯑꯅꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯕꯥꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯕꯕꯥ, ꯁꯥꯒ ꯃꯥꯟꯅꯔꯕ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯕꯕꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯐꯠꯇ꯭ꯔꯕ ꯏꯅꯥꯎꯗ ꯕꯕꯥꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯃꯪꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯙꯅꯕꯤꯔꯒꯤ ꯃꯐꯝꯗꯗꯤ ꯗꯤꯔꯦꯟꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯀꯤ ꯂꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯙꯅꯕꯤꯔꯕꯨ ꯅꯥꯟꯊꯣꯛꯍꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕ ꯗꯤꯔꯦꯟꯕꯨ ꯁꯥꯎꯅꯤꯡꯕꯅ ꯃꯤꯀꯨꯞꯁꯤꯗ ꯍꯥꯠꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯏꯈꯣꯝꯕꯅ ꯃꯄꯥꯒꯤ ꯂꯝꯆꯠ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯄꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯃꯆꯥ ꯃꯥꯅ ꯈꯪꯍꯜꯂꯛꯄꯁꯤꯗ ꯙꯅꯕꯤꯔ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯙꯤꯔꯦꯟꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯕꯁꯨ ꯌꯥꯏꯈꯣꯝꯕꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯅ ꯑꯆꯧꯕ ꯄꯜ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯙꯅꯕꯤꯔꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ, ꯕꯕꯥ, ꯏꯆꯟ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ, ꯏꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯐꯪꯖꯗ꯭ꯔꯕ ꯏꯆꯜ ꯑꯂꯩꯃꯁꯦ ꯕꯕꯥꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯌꯨ꯫ ꯏꯆꯟ ꯃꯔꯥꯜ ꯂꯩꯇꯦ, ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯏꯅꯥꯎ ꯑꯅꯤꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ꯫ ꯋꯥꯍꯩ ꯈꯔ ꯈꯛꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯌꯥꯡ ꯍꯧꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯙꯅꯕꯤꯔ ꯌꯥꯏꯈꯣꯝꯕꯕꯨ ꯈꯥꯝꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯍꯧꯔꯦ꯫ ꯃꯤꯠꯐꯝ ꯑꯗꯨꯁꯨ ꯌꯦꯡꯈꯤꯕ ꯑꯃꯗ ꯆꯣꯏꯊꯣꯛꯇꯦ꯫ ꯙꯅꯕꯤꯔ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯃꯆꯥꯗ ꯇꯧꯕꯤꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯙꯅꯕꯤꯔ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯜꯂꯛꯏ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯥꯡꯅ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ꯫ ꯏꯆꯥꯒꯤ ꯋꯥꯕꯨ ꯅꯄꯥ ꯑꯩꯅ ꯊꯥꯖꯈꯤꯗꯕ, ꯏꯆꯥꯕꯨ ꯇꯝꯊꯤꯅ ꯑꯣꯠꯅꯩꯈꯤꯕ, ꯆꯍꯤ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯍꯟꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ, ꯏꯆꯥꯒꯤ ꯋꯥ ꯅꯄꯥ ꯑꯩꯅ ꯇꯥꯈꯤꯗꯕ, ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯨꯕ ꯑꯩꯃꯨꯛ ꯄꯪꯕ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯙꯅꯕꯤꯔ ꯅꯤꯡꯉꯝꯗꯕ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡ ꯑꯣꯏꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯥꯎꯅ, ꯑꯩꯅ ꯅꯪꯒꯤ ꯋꯥꯇꯕꯨ ꯇꯥꯔꯨꯕ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯝꯂꯦ꯫ ꯆꯣꯡꯁꯤꯟꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯁꯥ, ꯅꯪꯕꯨ ꯑꯩꯅ ꯃꯔꯨꯞꯅꯤ ꯍꯥꯏꯔꯣ? ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯅꯪꯅ ꯍꯥꯠꯄ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗ ꯃꯔꯥꯜ ꯁꯤꯕ꯫ ꯙꯤꯔꯦꯟ, ꯅꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯇꯨꯛ ꯇꯨꯛꯊꯥ ꯄꯤꯔꯥꯡ ꯏꯔꯤꯛꯅ ꯈꯖꯥꯏꯗ ꯂꯩꯇꯦꯡ ꯑꯣꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯒꯤ ꯂꯝꯆꯠ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯁꯤꯅ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕ ꯂꯂꯩꯃꯅ ꯃꯥꯕꯨ ꯇꯨꯀꯠꯆꯕ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯤꯕꯁꯦ ꯙꯤꯔꯦꯟꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯒꯤꯅꯤ ꯈꯜꯂꯨꯕꯗ ꯌꯥꯏꯈꯣꯝꯕ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡ ꯑꯣꯏ ꯆꯪꯂꯛꯏ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯆꯥ ꯂꯥꯛꯄꯗꯨ ꯈꯪꯂꯗꯨꯅ ꯙꯤꯔꯦꯟꯕꯨ ꯇꯍꯥ ꯇꯍꯥ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯅꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯥ? ꯅꯪ ꯅꯄꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯏꯃꯨꯡ ꯐꯥꯎ ꯆꯪꯕ ꯅꯪꯗ ꯃꯄꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯃꯈꯣꯡ ꯑꯗꯨ ꯍꯥꯟꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯊꯨꯖꯤꯟꯅ ꯊꯥꯡꯂꯒ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯙꯤꯔꯦꯟ ꯃꯆꯥꯕꯨ ꯇꯥꯅ ꯇꯥꯅ ꯋꯥꯍꯪ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯄꯥ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯅꯪꯕꯨ ꯑꯩꯅ ꯏꯆꯥꯅꯤ ꯍꯥꯏꯔꯣꯏꯀꯣ? ꯆꯂꯩꯃꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯃꯇꯩꯒ ꯃꯀꯨꯕꯣꯛꯀꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯌꯦꯡꯏ꯫ ꯁ꯭ꯇꯤꯌꯔꯗꯨꯗ ꯂꯦꯞꯂꯒ ꯌꯥꯏꯈꯣꯝꯕ ꯃꯄꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ, ꯃꯆꯥꯅꯤ ꯈꯟꯗꯕ ꯃꯈꯩ, ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯗ ꯌꯥꯏꯈꯣꯝꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯒ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯁꯤꯟ ꯃꯄꯥꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯒ, ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ
ꯅꯪꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯇ ꯑꯩꯅ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯒꯗꯧꯕ ꯂꯩꯇꯦ ꯃꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯅꯈꯣꯏꯗꯤ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯑꯃꯗꯤ ꯁꯅꯥꯒꯒꯤ ꯒꯦꯝ ꯂꯣꯏꯔꯕꯅꯤ ꯕꯕꯥ ꯗꯅꯕꯤꯔꯗ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯄꯨꯝꯕ ꯑꯩꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯕꯕꯥ ꯗꯅꯕꯤꯔꯒꯤ ꯂꯣꯏꯅꯕꯤꯁꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯍꯜꯂꯝꯕꯅꯤ ꯈꯪꯍꯧꯗ ꯙꯤꯔꯦꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ ꯐꯩ ꯅꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯉꯁꯤꯗꯒꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯙꯤꯔꯦꯟꯗꯨ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯃꯀꯣꯛꯇꯨ ꯃꯈꯨꯠꯇ ꯍꯥꯞꯂꯒ ꯂꯩ ꯌꯥꯏꯈꯣꯝꯕ ꯆꯩꯅꯥꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯥꯜꯂꯒ ꯃꯆꯤꯟ ꯑꯗꯨ ꯆꯤꯛꯁꯤꯟꯅꯔꯒ ꯃꯄꯥꯗ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯦ ꯕꯕꯥꯒ ꯁꯅꯥꯒ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯤꯂꯥ ꯂꯣꯏꯔꯕꯅꯤ ꯐꯠꯇꯕ ꯅꯈꯣꯏꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯀꯟꯈꯠꯂꯦ ꯕꯕꯥ ꯁꯣꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯨ ꯇꯥꯔꯛꯂꯦ ꯙꯤꯔꯦꯟ ꯊꯣꯡꯖꯤꯜꯂꯣꯝꯗ ꯃꯤꯠꯐꯝ ꯊꯝꯂꯦ ꯄꯨꯂꯤꯁꯁꯤꯡꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯌꯥꯏꯈꯣꯝꯕ ꯃꯥꯗꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯙꯤꯔꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯤꯁꯇꯔ ꯙꯤꯔꯦꯟ ꯌꯣꯔ ꯒꯦꯝ ꯏꯁ ꯑꯣꯚꯔ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗ ꯀꯦꯁ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯗꯅꯕꯤꯔꯒꯤ ꯅꯨꯄꯤꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯅꯪꯅꯅꯦ ꯍꯥꯏꯕꯒꯤ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯃ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯂꯤ ꯅꯪ ꯅꯔꯥ ꯂꯩꯕ ꯃꯤꯁꯛꯅꯤ ꯑꯁꯤꯇ ꯅꯠꯇꯅ ꯅꯪꯅ ꯗꯅꯕꯤꯔꯒꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯅꯪꯒ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯈꯥꯕꯒꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯅꯁꯥꯅ ꯍꯥꯏꯖꯕꯗꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯅꯪꯕꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯒꯤ ꯃꯇꯦꯡꯗꯒꯤ ꯉꯝꯂꯦ ꯙꯤꯔꯦꯟꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯏꯪꯅ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯑꯩ ꯐꯥꯔꯒ ꯑꯩꯒꯤ ꯒꯦꯝ ꯂꯣꯏꯕ ꯍꯥ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯟꯗꯤ ꯐꯪꯗꯧꯔꯦ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯙꯤꯔꯦꯟ ꯑꯁꯤ ꯐꯥꯎꯕ ꯃꯥ ꯀꯔꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯐꯠꯇꯕ ꯃꯤꯅꯤꯅ ꯀꯔꯤꯁꯨ ꯃꯁꯥꯗ ꯅꯥꯆꯨꯡꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯦꯟꯀꯐꯇꯨ ꯂꯧꯊꯣꯛꯂꯒ ꯙꯤꯔꯦꯟꯕꯨ ꯍꯦꯟꯀꯐ ꯇꯧꯅꯕ ꯍꯣꯠꯅꯩ ꯙꯤꯔꯦꯟꯗ ꯋꯥꯍꯪ ꯇꯧꯏ ꯅꯪꯒꯤ ꯅꯆꯥ ꯈꯥꯕꯗꯤ ꯀꯗꯥꯏ ꯋꯦꯔ ꯏꯁ ꯍꯤ ꯅꯈꯣꯏꯅꯤꯃꯛ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯩ ꯄꯨꯂꯤꯁꯇꯨꯗ ꯍꯥꯏꯔꯛꯏ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨ ꯈꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯠꯂꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯈꯥꯕꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯆꯂꯩꯃ ꯉꯁꯥꯏ ꯁ꯭ꯇꯦꯌꯔꯗꯨꯗ ꯂꯦꯞꯅ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛꯇ ꯅꯣꯛꯇ꯭ꯔꯤꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯀꯨꯏꯅ ꯄꯥꯡꯊꯣꯛꯀꯦ ꯀꯜꯂꯨꯕ ꯊꯕꯛ ꯑꯃ ꯃꯇꯩ ꯏꯕꯨꯡꯉꯣꯅ ꯄꯥꯡꯊꯣꯔꯛꯄꯁꯤꯗ ꯆꯂꯩꯃ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯃꯤꯀꯨꯞ ꯈꯔ ꯆꯪꯅ ꯊꯤꯕꯗꯨ ꯐꯪꯗ꯭ꯔꯕꯗ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡꯗꯨ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ ꯈꯥꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯇꯦ ꯑꯣꯐꯤꯁꯔ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯊꯤꯕ ꯐꯪꯒꯗꯕ ꯂꯩꯇꯦꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯣꯛ ꯌꯥꯝ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯙꯤꯔꯦꯟ ꯑꯣꯐꯤꯁꯔꯗꯨꯅ ꯁꯤ ꯄꯨꯊꯣꯛꯀꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯝꯃꯨ ꯄꯨꯂꯤꯁ ꯑꯅꯤꯅ ꯙꯤꯔꯦꯟꯒꯤ ꯃꯈꯨꯠ ꯅꯥꯀꯟ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯄꯨꯊꯣꯛꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯏꯈꯣꯝꯕꯗ ꯋꯥꯔꯧꯕ ꯃꯇꯧꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯌꯥꯏꯈꯣꯝꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯅꯩ ꯙꯤꯔꯦꯟꯕꯨ ꯄꯨꯊꯣꯛꯈ꯭ꯔꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯌꯥꯏꯈꯣꯝꯕꯗ ꯃꯣꯃꯣꯟ ꯇꯧꯅ ꯃꯤꯁꯇꯔ ꯌꯥꯏꯈꯣꯝꯕ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯊꯦꯡꯛꯐꯨꯜ ꯇꯨ ꯌꯨ ꯅꯪꯒꯨꯝꯕ ꯑꯣꯅꯦꯁ ꯑꯣꯏꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯕꯗꯤ ꯑꯅꯧꯕ ꯑꯆꯨꯝꯕ ꯆꯠꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯩ ꯅꯣꯡꯃꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯇꯕꯁꯨ ꯌꯥꯏ I really appreciate your dedication, Mr. Yaikhomba. ꯍꯥꯏꯔꯒ ꯑꯣꯐꯤꯁꯔꯗꯨ ꯆꯤꯡꯂꯦꯝꯅ ꯃꯃꯣꯟ ꯇꯧꯅ ꯌꯥꯏꯈꯣꯝꯕꯗ ꯃꯈꯨꯠ ꯁꯣꯛꯏ ꯌꯥꯏꯈꯣꯝꯕꯁꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ ꯃꯃꯣꯟ ꯇꯧꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯈꯨꯠ ꯁꯣꯛꯅꯩ ꯑꯣꯐꯤꯁꯔꯗꯨ ꯌꯥꯏꯈꯣꯝꯕꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯑꯃ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯃꯄꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗ ꯕꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯔꯤꯛ ꯈꯖꯤꯛ ꯍꯧꯔꯛꯏ ꯁꯦꯟꯊꯒꯦ ꯇꯧꯔꯛꯏ ꯈꯖꯥꯏ ꯊꯛꯇ ꯑꯗꯨꯅ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯩ ꯃꯆꯤꯟꯗꯁꯨ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯂꯤꯕ ꯅꯪꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯕꯕꯥ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯁꯥꯅꯤ ꯅꯪ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯅꯣ ꯀꯞꯀꯅꯨ ꯌꯥꯏꯈꯣꯝꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ
ꯌꯥꯏꯈꯣꯝꯕ ꯁꯤꯟꯊꯒꯦ ꯇꯧꯔꯛꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯗꯤꯔꯦꯟꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯋꯥ ꯑꯣꯏꯅꯔꯛꯂꯦ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯈ꯭ꯔꯦ꯫ ꯇꯅꯕꯤꯔꯒꯤ ꯅꯨꯄꯤ ꯁꯅꯥꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯨꯁꯨ ꯗꯤꯔꯦꯟꯅꯅꯤ, ꯑꯃꯗꯤ ꯇꯅꯕꯤꯔꯒꯤ ꯏꯃꯨꯡꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯤ꯫ ꯗꯤꯔꯦꯟ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯠꯇꯕ ꯁꯥꯒ ꯃꯥꯟꯅꯔꯕ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯇꯨꯀꯠꯆꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯏꯈꯣꯝꯕꯕꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯆꯠꯄ ꯑꯐꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯊꯥꯒꯠꯈꯤ꯫ ꯈꯥꯕꯕꯨꯁꯨ ꯇꯝꯊꯤꯕ ꯁꯥꯅꯤ ꯍꯥꯏꯅꯈꯤ꯫ ꯈꯥꯕ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯦ, ꯄꯨꯂꯤꯁꯅꯁꯨ ꯃꯥꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯗꯤꯔꯦꯟꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯇꯅꯕꯤꯔꯗ ꯃꯤꯗꯤꯌꯥ ꯀꯌꯥꯅ ꯋꯥꯍꯪ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯀꯦꯁ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯧꯍꯧꯅꯅ ꯍꯪꯅꯔꯛꯈꯤ꯫ ꯇꯅꯕꯤꯔꯁꯨ ꯑꯗꯨꯃꯛ ꯆꯨꯝꯅ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕ ꯗꯤꯔꯦꯟꯕꯨ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯅ ꯐꯥꯎ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯅꯕꯤꯔ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤꯗ ꯃꯄꯥ ꯃꯥꯅ ꯇꯧꯈꯤꯕ ꯇꯝꯊꯤꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯥ ꯍꯦꯟꯅ ꯎꯅꯤꯡꯈꯤꯕꯅꯤ꯫ ꯑꯍꯤꯡ ꯑꯃꯅꯤꯁꯤ ꯇꯨꯝꯕ ꯌꯥꯗ ꯇꯅꯕꯤꯔ ꯀꯞꯆꯈꯤ꯫ ꯃꯆꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯃꯄꯥꯅ ꯈꯪꯂꯕꯗ ꯃꯆꯥꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯇꯅꯕꯤꯔ, ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯛꯄꯁꯤꯗꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯅ ꯂꯦꯞꯇꯅ ꯂꯥꯛꯄ ꯃꯔꯝꯅ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯀꯥ ꯍꯦꯟꯅ ꯎꯅꯤꯡꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯎꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ, ꯚꯥꯅꯨ ꯑꯃꯗꯤ ꯂꯂꯩꯃꯁꯨ ꯗꯤꯔꯦꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯔꯕꯅꯤꯅ ꯈꯪꯂꯕꯅꯤ꯫ ꯂꯂꯩꯃ ꯃꯥꯕꯨ ꯃꯄꯥꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯃꯗꯤ ꯗꯤꯔꯦꯟꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯄꯥ ꯃꯥꯅ ꯈꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥ ꯃꯕꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯗꯨꯅ ꯃꯕꯣꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯆꯈꯤꯕꯅꯤ꯫ ꯗꯤꯔꯦꯟ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯗꯣꯛ ꯇꯥꯈ꯭ꯔꯦ ꯇꯥꯕꯗ ꯂꯂꯩꯃ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯕꯨꯁꯨ ꯂꯂꯩꯃ ꯃꯥꯅ ꯇꯥꯊꯤ ꯇꯥꯊꯤ ꯀꯌꯥꯔꯛ ꯆꯩꯕꯤꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛꯇꯤ ꯐꯥꯎꯖꯈꯤ꯫ ꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯝꯂꯒ ꯂꯂꯩꯃ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯙꯅꯕꯤꯔꯅ ꯂꯥꯛꯂꯤꯕꯗꯨ ꯂꯂꯩꯃ ꯂꯦꯞꯄꯅ ꯈꯖꯤꯛ ꯎꯔꯨꯔꯦ꯫ ꯃꯄꯥꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯂꯩꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯁꯤꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯅꯕꯤꯔꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯅꯄꯥꯕꯨ ꯋꯥꯔꯧꯕ꯭ꯔꯥ?" ꯃꯄꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯂꯂꯩꯃ ꯃꯥꯗꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯁꯤꯟꯊꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯃꯄꯥꯅ ꯃꯥꯕꯨ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝ ꯎꯕꯤꯈꯤꯕ ꯑꯃꯗꯤ ꯃꯆꯥꯒꯤ ꯋꯥ ꯊꯥꯖꯈꯤꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯥꯅ ꯊꯥꯖꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯂꯂꯩꯃ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡ ꯏꯔꯤꯛꯇꯅ ꯂꯩꯇꯦꯡ ꯑꯣꯏꯔꯒ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯋꯥꯔꯧꯈꯤ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯕꯕꯥꯕꯨ ꯌꯥꯝ ꯋꯥꯔꯧꯈꯤ꯫ ꯑꯩꯒꯤ ꯋꯥꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯕꯕꯥꯅ ꯊꯥꯖꯕꯤꯈꯤꯗꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥ ꯕꯕꯥꯅ ꯊꯥꯖꯕꯤꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯆꯥ ꯑꯃꯅ ꯃꯄꯥ ꯑꯃꯗꯒꯤ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕ ꯃꯤꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯅꯤ ꯈꯜꯂꯨꯕꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯊꯃꯣꯏꯁꯤꯁꯨ ꯂꯥꯡꯒꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯈꯖꯤꯛ ꯐꯥꯎꯏ ꯕꯕꯥ." ꯃꯤꯀꯨꯞꯁꯤꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯚꯥꯅꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯂꯦꯞꯂꯒ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯚꯥꯅꯨꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯙꯅꯕꯤꯔ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯒꯟꯗ ꯇꯞꯅ ꯇꯞꯅ ꯊꯥꯔꯒ, "ꯏꯄꯥꯂꯥꯜ, ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥꯂꯥꯜ, ꯅꯄꯥ ꯑꯩꯁꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯊꯣꯏꯕꯤ꯫ ꯏꯆꯥꯒꯤ ꯋꯥꯕꯨ ꯅꯄꯥ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅ ꯃꯇꯝ ꯑꯃꯗ ꯏꯆꯥꯕꯨ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯑꯩꯅ ꯀꯥꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯃꯃꯥ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯐꯥꯎꯕ ꯃꯄꯥ ꯑꯩꯅ
ꯃꯔꯥ ꯂꯩꯇ꯭ꯔꯕ ꯏꯆꯥꯗ ꯄꯤꯈꯤꯕꯅꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯅꯄꯥꯕꯨ ꯗꯟꯗꯤ ꯄꯤꯒꯦꯔꯥ? ꯃꯄꯥꯒꯤ ꯑꯔꯣꯏꯕꯒꯤ ꯅꯤꯡꯉꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯂꯂꯩꯃ ꯃꯄꯥꯗ ꯇꯇꯨ ꯌꯦꯡꯂꯒ, ꯕꯕꯥ, ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯌꯥꯏꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯒꯤ ꯏꯁꯥꯕꯨ ꯂꯪꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕꯗ ꯕꯕꯥꯗ ꯀꯔꯝ ꯗꯟꯗꯤ ꯄꯤꯅꯤ? ꯕꯕꯥ, ꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯕꯕꯥꯅ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨꯀꯣ꯫ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯇꯅꯕꯤꯔꯗꯨ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡꯗꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯈꯖꯥꯏ ꯊꯛꯇ ꯄꯤꯔꯥꯡ ꯏꯔꯤꯛꯇꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯄꯥ ꯂꯥꯜꯂꯤ, ꯏꯔꯥꯜ ꯌꯥꯖꯔꯦ ꯊꯣꯏꯕꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯋꯥꯇꯕꯨ ꯏꯄꯥꯅ ꯊꯥꯖꯒꯅꯤ꯫ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯑꯩ ꯗꯤꯔꯦꯟꯕꯨ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯕꯕꯥ, ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯈ꯭ꯔꯕ ꯑꯃꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯖꯔꯕꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯝꯒꯅꯤ, ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯐꯥꯎꯔꯝꯒꯅꯤ꯫ ꯃꯥꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯈꯤꯕꯁꯤꯅ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯕꯕꯥ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕ ꯗꯅꯕꯤꯔ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯅꯔꯁ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯔꯦꯜꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯥꯏꯔꯕꯗꯨ꯫ ꯂꯂꯩꯃ ꯏꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯔꯦꯜ ꯃꯤꯠ ꯄꯥꯡꯂꯒ ꯅꯔꯁ ꯑꯃꯅ ꯃꯁꯥ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯂꯩꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅ ꯈꯖꯥꯏ ꯊꯛꯇ ꯂꯩꯇꯦꯡ ꯑꯣꯏꯖꯩ꯫ ꯗꯥ ꯏꯔꯦꯜ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯩ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪ ꯅꯕꯨ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯞꯂꯁꯨ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯉꯝꯃꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯦ ꯗꯥ ꯏꯔꯦꯜ꯫ ꯂꯂꯩꯃꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤ ꯏꯔꯦꯜ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯇꯧꯅ, ꯑꯉꯥꯡ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯗꯅꯕꯤꯔ ꯆꯪꯁꯤꯜꯂꯨꯒꯦ ꯇꯧꯏ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨꯅ ꯆꯪꯂꯨꯅꯨ ꯍꯥꯏꯅ ꯃꯆꯥꯕꯨ ꯈꯥꯝꯃꯤ꯫ ꯔꯨꯝꯗꯒꯤ ꯊꯣꯡꯖꯜꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩ ꯃꯈꯣꯏ ꯑꯍꯨꯝꯗꯨ꯫ ꯈꯪꯂꯤꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯤ ꯃꯁꯨꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯃꯄꯥ ꯃꯥꯅ ꯈꯪꯗ꯭ꯔꯕꯁꯨ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯏꯔꯦꯜ ꯂꯂꯩꯃꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ, ꯑꯉꯥꯡ, ꯅꯪꯒꯤꯗ ꯏꯔꯦꯜ ꯅꯥꯔꯦꯅ ꯅꯪ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ? ꯅꯁꯥꯗꯣ ꯌꯥꯝ ꯄꯥꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯨ ꯃꯥꯟꯁꯤꯜꯂꯦ꯫ ꯃꯇꯥꯡ ꯆꯥꯗꯕ ꯏꯔꯦꯜꯒꯤ ꯐꯥꯒꯤ ꯃꯥꯟꯕ ꯋꯥꯍꯩꯁꯤꯅ ꯂꯂꯩꯃ ꯀꯞꯅꯣꯛ ꯇꯧꯔꯒ ꯏꯔꯦꯜꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯏꯔꯦꯜꯗ ꯐꯨꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ꯫ ꯑꯌꯣ, ꯅꯥꯏꯅꯦ, ꯑꯅꯥꯕ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯤꯕꯨ ꯗꯣꯛꯇꯔ ꯇꯥꯅꯕ ꯂꯥꯎꯔꯒꯦ? ꯂꯥꯎꯅ, ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯐꯨꯒꯦ꯫ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯐꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯔꯒ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯏ ꯅꯛꯁꯤꯟꯅꯔꯒ ꯏꯔꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯀꯞꯍꯜꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯉꯥꯡꯒꯤꯗ ꯏꯔꯦꯜꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤ꯫ ꯍꯦꯜꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ꯫ ꯑꯉꯥꯡ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯗꯤ? ꯂꯂꯩꯃ ꯍꯔꯥꯎꯕꯗꯒꯤ ꯄꯤꯔꯥꯡꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯈꯖꯥꯏ ꯇꯝꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯇꯞꯅ ꯅꯨꯄꯥ ꯃꯥꯅ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯅꯪꯒꯤꯗ ꯏꯔꯦꯜ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ꯫ ꯀꯞꯀꯅꯨ, ꯅꯪꯗ ꯏꯔꯦꯜ ꯁꯤꯗ꯭ꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯂꯩꯃ ꯀꯞꯅꯣꯛ ꯇꯧꯅ, ꯅꯪ ꯁꯤꯕ ꯌꯥꯝ ꯄꯟꯅꯤꯡꯕ꯭ꯔꯥ ꯍꯥ? ꯅꯪꯅꯕꯨ ꯑꯩ ꯁꯤꯕ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯃꯤꯀꯨꯞꯁꯤꯗ ꯁꯤꯗꯣꯛꯄꯤꯒꯦꯅꯦ꯫ ꯗꯥ ꯏꯔꯦꯜ, ꯇꯥꯅꯤꯡꯗꯦ, ꯅꯪꯁꯦ ꯅꯥꯔꯨꯕꯗꯒꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯤ꯫ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯥꯁꯦ ꯈꯖꯤꯛ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯟꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯊꯦꯡꯂꯛꯏ꯫ ꯂꯂꯩꯃ ꯃꯣꯃꯣꯟ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯀꯦ ꯇꯧꯏ꯫ ꯀꯅꯥ ꯀꯅꯥ ꯎꯈꯤ ꯍꯥꯏꯕ ꯃꯃꯥꯏ ꯂꯩꯔꯒꯁꯨ ꯌꯦꯡꯂꯛꯏ꯫ ꯏꯔꯦꯜꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ, ꯗꯥ ꯏꯔꯦꯜ, ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤ꯫ ꯏꯔꯦꯜꯗꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯔꯤ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯌꯨꯝ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒ ꯃꯥꯟꯅꯔꯦ꯫ ꯂꯩꯀꯥꯏ ꯃꯤ ꯑꯃꯐꯥꯎ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯃꯅꯤ ꯑꯃꯈꯛꯇꯤ ꯂꯥꯛꯏ ꯆꯂꯩꯃꯒ ꯂꯩꯃꯤꯟꯅꯔꯦ ꯌꯥꯏꯈꯣꯝꯕꯗꯤ ꯌꯨꯝꯗ ꯀꯌꯥ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯥꯝꯕ ꯂꯩꯈ꯭ꯔꯦ ꯈꯥꯕꯗꯤ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯣꯠꯈ꯭ꯔꯦ ꯆꯂꯩꯃ ꯏꯔꯦꯜꯕꯨ ꯋꯥꯈꯜ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯂꯂꯩꯃꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯪꯂꯦ ꯃꯥ ꯉꯁꯤꯗꯤ ꯃꯥꯒꯤ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯈꯟꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯦ ꯃꯅꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯂꯩꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯌꯨꯝ ꯑꯁꯤ ꯌꯨꯝꯒ ꯃꯥꯟꯗ꯭ꯔꯦꯗ 이봉어 야콤바수 흉다게 한질락지 그리노 ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ 니네 ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯅꯤ 이렐ꯒꯤ ꯃꯅꯥꯛꯇꯔꯣ ꯑꯧꯅꯦꯅꯦ ꯃꯅꯤꯗꯨꯁꯨ ꯆꯂꯩꯃꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯊꯣꯛꯂꯨꯔꯣ ꯍꯣꯏꯅꯦꯅꯦ ꯆꯥꯛꯇꯤ ꯅꯦꯅꯦ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯝꯃꯣ ꯑꯩꯗꯤ ꯀꯣꯟꯅ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯑꯩ ꯉꯥꯏꯔ ꯂꯩꯔꯗꯤ ꯊꯦꯡꯂꯅꯦꯕ ꯅꯦꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯆꯂꯩꯃꯗꯣ ꯃꯄꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯦ ꯃꯥ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯦ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯥꯁꯤ ꯃꯧꯅꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯃꯅꯤ ꯑꯗꯨꯅ ꯂꯦꯞꯂꯒ ꯌꯦꯡꯍꯧꯏ ꯏꯔꯦꯜꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯂꯩꯃꯅ ꯁ꯭ꯄꯨꯟ ꯑꯃ ꯇꯧꯔꯒ ꯁꯨꯞ ꯏꯟꯕꯤꯔꯤ ꯍꯥꯎꯕ꯭ꯔꯗ ꯏꯔꯦꯜ ꯍꯥꯎꯇꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯄꯁꯤꯗ ꯂꯂꯩꯃ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯇ꯭ꯔꯤꯅꯦ ꯑꯩꯅ ꯉꯟꯇꯥ ꯍꯧꯒꯠꯂ ꯋꯥꯅ ꯍꯣꯠꯅꯔꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯗꯥꯏꯔꯦꯜꯒꯤ ꯈꯟꯅ ꯁꯦꯝꯂꯛꯏꯅꯤ ꯑꯗꯨꯒ ꯍꯥꯎꯇꯦ ꯀꯥꯏꯅ ꯆꯥꯔꯨꯅꯨ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯁꯨꯞꯇꯨ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯑꯣꯏꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯉꯥꯡ ꯑꯃꯒꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯆꯟꯁꯤꯟꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯃꯃꯣꯟ ꯇꯧꯅ ꯑꯉꯥꯡ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯅ ꯃꯇꯝ ꯆꯪꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯁꯦꯝꯕꯁꯦ ꯌꯥꯝ ꯍꯥꯎ ꯑꯩꯅ ꯅꯪꯅ ꯁꯥꯎꯕꯗꯣ ꯌꯦꯡꯒꯦꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯀꯗꯥꯏ ꯏꯜꯂꯣꯁꯦ ꯑꯩ ꯑꯣꯛꯇ꯭ꯔꯤꯕꯅꯤꯀꯣ ꯑꯣꯏꯅꯕ ꯃꯇꯧꯗꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯦ ꯑꯗꯨꯃꯛ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯜ ꯂꯩꯍꯜꯂꯤꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗ ꯏꯔꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯁꯤꯜꯂꯦ ꯏꯊꯥ ꯊꯥꯖꯗ ꯇꯧꯔꯛꯂꯤꯕ ꯏꯔꯦꯜꯒꯤ ꯃꯑꯣꯡꯁꯤꯅ ꯂꯂꯩꯃ ꯂꯩꯊꯣꯛꯂꯝꯕ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯗꯥꯏꯔꯦꯜ ꯅꯪꯁꯦ ꯅꯥꯔꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯏꯔꯦꯜꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯃꯣꯟ ꯇꯧꯅ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯦꯜꯗꯨ ꯑꯗꯨꯝ ꯑꯣꯏꯔꯤꯁꯤꯗꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯑꯉꯥꯡ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯗꯥꯏꯔꯦꯜꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯈ꯭ꯔꯦ ꯅꯪꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯎꯅꯤꯡ ꯍꯦꯟꯈ꯭ꯔꯦ ꯑꯉꯥꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯋꯥꯈꯜ ꯊꯃꯣꯏ ꯍꯛꯆꯥꯡ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯗꯥꯏꯔꯦꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯃꯐꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ ꯈꯪꯗꯦ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯅꯨꯡꯁꯤꯕꯅ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯈꯔ ꯆꯂꯩꯃ ꯇꯥꯍꯧꯔꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯖꯤꯜꯗꯨꯗꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯂꯦꯞꯄꯤ ꯃꯥ ꯔꯨꯝ ꯃꯅꯨꯡꯁꯤꯗ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯤ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕꯗ ꯆꯂꯩꯃ ꯔꯨꯝ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯈꯖꯤꯛ ꯈꯥꯎꯇꯛ ꯆꯥꯈꯤꯕꯅꯤ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯈꯖꯥꯏꯊꯛꯇ ꯁꯦꯟꯊꯔꯛꯂꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯍꯤꯌꯥꯏꯅꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩꯃ ꯆꯂꯩꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯂꯥꯛꯑꯒ ꯇꯨꯃꯤꯟ ꯂꯦꯞꯂ ꯂꯩꯔꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯁꯤ ꯆꯂꯩꯃ ꯁꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯅ ꯎꯈꯤꯅꯤ ꯈꯟ ꯇꯞꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯏ ꯆꯂꯩꯃ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯆꯦꯝꯆꯥꯗꯨ ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯌꯦꯡꯖꯩ ꯀꯌꯥꯗ ꯑꯣꯜꯂꯕ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯣꯜꯂꯦ ꯉꯁꯤ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯆꯦꯝꯆꯥ ꯉꯁꯤꯗꯤ ꯑꯑꯣꯟꯕꯇꯅ ꯊꯜꯂꯤ ꯍꯦꯛ ꯆꯪꯂꯛꯄꯒꯁꯨ ꯃꯥꯕꯨ ꯀꯧꯔꯨꯕꯁꯨ ꯉꯝꯗꯦ ꯂꯂꯩꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯏꯔꯦꯜꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯍꯤꯌꯥꯏꯅꯨꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈꯤ ꯂꯂꯩꯃ ꯆꯂꯩꯃꯗ ꯌꯦꯡꯂꯒ ꯆꯂꯩꯃ ꯅꯪꯒꯤ ꯑꯆꯧꯕ ꯃꯇꯦꯡꯅꯤ ꯉꯁꯤꯗꯤ ꯗꯥꯏꯔꯦꯜꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯉꯝꯂꯦ
सा मखोइना दा इरेलबो अवाफमदा ताहन्नबो होनारकपा मिकुपता चलैमा नंगना दा इरेलदो अदुम कंदुना लाखिबनिको चलैमा सुमोमोन तौना ललैमागी मकुट अनिदो चेना पाइसिलक्तुना ललैमा नते ऐदि कैसु तौबा ngamखिदे ऐदि सुपनतगी नंगोंदा पाउ पीबा खक्तनी याइना हानगी पुंसिदा टेक्ता काइदना हंजिनबा ngamलिबसे नंग खक्तनाने ललैमा मिकुप असिदा इरेल खोंजोल तनिक तनिक तपना कौरे चिमचा नंगम दौरिगे चलैमादो माइथोंदा अवाबा अमत्ता उथोक्ता मोमोन मिनोकना लैतेंग ओइरगा याम नुंगाइरि याय ए वारी पुंबा तारे ललैमाना एंगोंदा वारी पुंबा तमले खाबदि हौजे नंगोंदा पाउ फौरखिद्रबा मिरोदा दुम ओइख्रबा वाहंग असिदा चलैमा करिबु खुंगनी खंगदे मासुदुमा असिंगबदु खुमलै धीरेनबु पुलिसना फागिबा नुमित्तो मासु पुलिस का सानखिबा वारिसिंगदो ताहौबदगी युमदुदगी तुमिना चेनखिबनी नुमित्तुदगी मायुमदा हंजिलखिद्रे ngasiफो फत्तबा मा अमा मिरोड ओइना लैरबनिना अखोइ जेक्सन लैतबा यादे माबो ओइना फंगनबा थीगनी चिमचा अइना लमन सोइदना खुंगनी इरेलगी मफमदा खाबबु नुंसिबा सारंबा चलैमा ngasiदी करिसु हायरक्ट्रे मागी याइगी वादोदा हौजिक्ति खाबा मतु सोलिबा हाइबा चलैमासु खंगले मागी याइगा लंबा तौबदा मागी याइना ngamlani हाइबा चलैमा थाजरे मरम असिना मामिकुप असिदा खाबबु नुंसिबा साद्रे इम्फाल सेंट्रल जेल मरागी मतुंग इन्ना दंदी फंगलबा मियोइसिंगी लैफम मरक्तुदा दिरिनसु याउरे तनबीर लाक्लिबसी दिरिनगी मनाक्तनी दिरेन लैरिबा जेल अदोमदा तनबीरदु लाक्ले तनबीर जेल मनुंगदा फादोक तारिबा सागी लिचत चटपा मरुप अदुदा करेमनबा मिनोक अमगा लोइनाना हुइनाउ चाउनबा योगलगा लैतोन लेएदुनिने हा अइना कना नत्ते अइगी असेंगबा मरुपनि खन्ना इसागी प्रोजेक्ट फौबा नफमदा पीखिबनिको कना नत्ते खंदुना अइंगोंदा कानबा कया अमसु पीखिबनि अदुगा नंगना तौरमलिबा थबकसिंग असिदी नंगबोई खुदसिना हादना फौबा पेलो नबुक जेल सेंगदबा नंगी वाबो अइना थाजरुबा तुकचे सा नंगा मरु ओइरुबा सा नंगी लैफमदे मफमसिना पक्चैदा मरालगी मतुंगिना जेल असिदा लेलुना पुंसिदो दिरेंदुवा अमता मचिंदगी कांगलक्ते अदुमक तुमिना ममाइदो नोंथदुना लेपि धनबीरदो वाही खरेदु खक हाइरमलगा दिरेंबु हन्ना येंगलमदा अदुमक साहुम नाइबा खोंगथांगदा मखोंग अदु थांगलगा चटखि खोंजेल यांगबा मतम मागी इचेलनि ताइबंग कना अमना मिकुप अमा पुंजा अमा फारगा थंबा याबा नत्तबनिना नुमित खरदी अदुमक हौजिनखि इरेलसु हॉस्पिटल डिचार्ज तौरक्पा चयोल अममुक हाइरक्ले मखोइगी इमुंग असि हराव हराव नुंगाइबा इमुंग अमा हाइबदु ओइरे थबक अयाम्बसु इरेल माना लोइनमक होटनारे तनबीरदी थबक लेपे हाइबा यारे इरेलना तौबा थबक खुदिंगमा माइपाकपगी हिरमदा खुमांग जाउसिलक्ले इरेल मागी रूमदनी टेरेसतुदा लेपलगा फोन अदुदा वारी तौरी माबु फंगबा मिकुपता लोइसिनगदबनि थेंगनबा मफमदा सुदेब मा अमा हिंगलिबनिना करिगुंबा खरा माना तौरकनि हाइबसि अइ खंग फोन अदुदगी नुपा खोंजेलना खुमलकी होय सर अखोइसो अंगंबा थाकता होटनादुना माबु थिजगी वांदोद लाउथोख्रबा मिसकनिना थेंगनबा मफमदा मागी पुंसि लोय फर नखोइसो पोथारो थेंगले होय सर फोन अदु कखिबगा पॉकेट अदुदा मु हापचिनख्रे अदुगा इंगना नोंदोल थकता थोकलिबा थाजा मंगोंदा मिफम थमले मिकुप खरा इरेल मागी मिफम अदु अतै अतोपा अमदा चोइथोक्ता थवाई ताना येंगले मिकुप अदुदनी नुपा मागी तुंगलोमदगी ललैमगी खोंजोलना हाइरक्पदो थाजा मंगोंदा अदुक मुने येंगलिदो कैगिनोदा इरेल ममाइदो मिकुप असिददी फटलेसिले अदुगा मोमोन तौना खंगदे कैगिनो अइना थाजा माबु सुक येंगनिंगोरिसे येंगलिबा मखैसु पेनबा नाइदे इंगना फसे
Handamukti Lalaima Pisumani du Suklaga Ainung Sibadagi Nungdol Takta Togliba Thazasina Hinkraba Hairaga Nupi Masi Machina du Kazikton Toglaga Kazik Chatoglaga Lepi Madaudu da Irel Lalaimagi Makut Adu Paiduna Tamna Jingsil Aduga Nushini Yenglaga Ipamdadi Thazamasu Agi Angangsu Amatan Kenaba Lady Kanana Shulamba Pangda Ingna Nongdol Thak Asida Togliba Thazase Agi Angangnina Ina Khaliba Aduna Thazamabu Aina Koida Zaruban Hayrene Phagi Diam Hayr Aibo Angangne da Dairel Irailaina Themine Magi Angangi Wasida Irel Magi Angangdo Mathada Chena Konsile Aduga Makha Tare Taibung Sida Agi Angangdagi Henba Kana Shulait Thamoi Sida Nangi Achobum Pamama Leirise Nang Khangdaba Tawgun Anga Lalaima Sumomon Tawje Mathangi numiki ya changlakpa matamni Chalaima ya changbagi lai khuramba loiraduna kitchen room da changle aduga chak ado thanganabu hone mikup adoda mane du thoglaktuna Chalaima nine tawbirage se nang nafido hongluro hoi nene insang di kang soina tawrasiko nene hoi hoi Chalaima do magi rungi thongdo hanglaga changlakpan Ithat hazada kuina urudraba sakta mama Hasi magi rungi phamungduda phamlaga leiram Chalaima saktam si ubada chak yungna mikup khara wa kai shungangda maithong khazik sukchina leplaga leiki